ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯍꯧꯁꯥꯒꯨꯝꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯌꯦꯛꯂꯥꯎꯕꯤ ꯑꯐꯥꯎꯕꯤ 15 ꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯣꯁꯟ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯗꯨꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦꯀꯣ ꯑꯆꯧꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯁꯟꯒꯤ ꯃꯃꯥꯗꯣ ꯅꯨꯡꯉꯥꯏꯇꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯔꯣꯁꯟꯁꯨ ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯃꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯆꯟꯁꯨ ꯑꯃꯨꯛ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯇꯞꯅ "ꯗꯥ ꯔꯣꯁꯟ, ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪ ꯋꯥꯈꯜ ꯈꯔꯗꯤ ꯈꯟꯃꯟꯗꯦꯀꯣ?" "ꯏꯆꯟ, ꯗꯥꯗꯥ ꯈꯪꯗꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯁꯃꯥꯖꯁꯤꯒꯤ ꯑꯃꯣꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗꯒꯤ ꯁꯦꯝꯗꯣꯛꯄ ꯍꯧꯗ꯭ꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ. ꯑꯗꯨꯅꯅꯦ. ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯉꯁꯥꯏ ꯏꯕꯨꯡꯅ ꯉꯥꯡꯈꯤꯕꯗꯣ ꯅꯪ ꯁꯥꯎꯅꯨꯀꯣ." "ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ. ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯂꯥꯛꯑꯅꯤ. ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ. ꯂꯥꯞꯅ ꯆꯠꯈ꯭ꯔꯅꯨꯀꯣ ꯗꯥ ꯔꯣꯁꯟ." "ꯍꯣꯏꯗ ꯆꯠꯂꯣꯏꯗ. ꯏꯕꯨꯡ ꯆꯠꯂꯣꯏꯀꯣ." ꯁꯣꯝꯗ ꯂꯩꯕꯥꯛꯂꯩꯗꯣ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯆꯥꯛꯁꯪꯗ ꯐꯝꯂꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯇꯣ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯂꯒ ꯃꯈꯥ ꯇꯥꯅ ꯆꯥꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯑꯣꯟꯊꯣꯛꯄꯅꯤꯗ. ꯆꯥꯛꯁꯤ ꯐꯥꯎꯕ ꯍꯦꯛ ꯍꯨꯛꯄ ꯌꯥꯗꯦꯅꯦꯁꯦ. ꯏꯆꯥꯗꯨꯕꯨ ꯌꯧꯔꯕ ꯖꯥꯠꯂꯅꯦ. ꯑꯩꯕꯨ ꯏꯕꯨꯡꯉꯣꯗ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯗꯨꯅ ꯌꯦꯡꯁꯤꯔꯅꯦ." "ꯍꯣꯏꯗ ꯃꯗꯨꯅ ꯐꯔꯅꯤ. ꯍꯦꯛꯇ ꯇꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅ ꯆꯠꯂꯝꯗꯥꯏꯗ ꯄꯤꯔꯝꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯏꯕꯣꯍꯜꯗ ꯀꯣꯜ ꯇꯧꯏ꯫ "ꯍꯦꯂꯣ ꯏꯕꯨꯡꯉꯣ." ꯏꯕꯣꯍꯜꯁꯨ ꯐꯣꯟꯗꯨ ꯑꯣꯛꯂꯒ "ꯏꯇꯩꯃ, ꯀꯩ ꯂꯩꯔꯦ?" "ꯕꯨꯡꯉꯣꯗꯨꯕꯨ ꯌꯧꯔꯦ ꯈꯣꯠꯂꯦꯒ ꯄꯥꯎꯒ ꯄꯤꯔꯛꯄ꯭ꯔꯅ ꯍꯪꯒꯦꯅ ꯇꯧꯔꯤꯅꯤꯅꯦ ꯏꯇꯩꯃꯅ." "ꯑꯣ, ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯇꯧꯔꯛꯇ꯭ꯔꯤ ꯏꯇꯩꯃ. ꯌꯧꯔꯁꯨ ꯏꯇꯩꯃꯗꯅꯦ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯄꯤꯖꯔꯛꯁꯤꯅꯤꯗ. ꯄꯤꯔꯛꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ." ꯃꯂꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ "ꯀꯅꯥꯅꯣ ꯃꯣꯏ ꯄꯥꯕꯨꯡ?" ꯏꯕꯣꯍꯜꯅ ꯃꯂꯥꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ "ꯏꯇꯩꯃ ꯂꯩꯕꯥꯛꯂꯩꯅꯤ." "ꯑꯦ, ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯄꯥꯏꯖꯍꯧꯒꯦꯗꯅ ꯃꯣꯏ ꯄꯥꯕꯨꯡ." ꯏꯕꯣꯍꯜꯁꯨ ꯁꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯂꯥꯅ ꯐꯣꯟꯗꯨ ꯂꯧꯔꯒ "ꯏꯆꯦꯃ, ꯆꯥꯛꯀ ꯆꯥꯕꯤꯔꯕ꯭ꯔꯣ?" "ꯆꯥꯒꯦꯅ ꯇꯧꯔꯝꯕꯅꯤꯅꯦ ꯏꯆꯦꯁꯦ. ꯆꯪꯉꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯅꯦ ꯃꯂꯥ ꯏꯕꯦꯝꯃ." "ꯕꯦꯝꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯔꯥ?" "ꯀꯩꯁꯨꯕꯨꯗꯤ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯨꯅꯦ. ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩ. ꯆꯥꯛꯀꯅꯦ ꯆꯥꯎꯒ ꯌꯥꯗ꯭ꯔꯤꯗ." "ꯏꯆꯥ ꯕꯦꯝꯗ ꯅꯠꯇꯦꯅꯦ, ꯃꯃꯥ ꯑꯩ ꯐꯥꯎꯕꯅꯦ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯃꯂꯥ. ꯏꯆꯥꯗꯣ ꯃꯄꯨꯛꯅꯤꯡ ꯈꯔ ꯍꯦꯛ ꯅꯣꯏꯅ ꯊꯦꯝꯖꯤꯟꯕꯤꯌꯨꯀꯣ." "ꯍꯣꯏ ꯏꯆꯦꯃ." "ꯐꯔꯦ ꯑꯗꯨꯗꯤ. ꯏꯆꯥ ꯂꯟꯆꯦꯟꯕꯒꯤꯅꯦ ꯄꯥꯎ ꯍꯥꯏꯔꯛꯂꯒ ꯑꯃꯨꯛ ꯍꯦꯛ ꯇꯧꯔꯛꯑꯣꯀꯣ. ꯊꯝꯃꯒꯦ. ꯅꯪꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯖꯔꯣ. ꯏꯆꯦꯁꯨ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦꯀꯣ. ꯑꯗꯣ ꯕꯦꯝꯗꯣ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯊꯦꯝꯂꯒ ꯄꯤꯖꯧꯀꯣ. ꯅꯠꯇ꯭ꯔꯗꯤ ꯃꯁꯥꯗꯣ ꯑꯃꯨꯛ ꯅꯥꯔꯛꯄ ꯇꯥꯔꯦ." "ꯍꯣꯏ ꯏꯆꯦꯃ, ꯊꯝꯕꯤꯔꯣ." ꯂꯦꯛꯁꯤꯅ ꯐꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯀꯞꯇꯨꯅ ꯁꯨꯝ ꯂꯩꯔꯤ꯫ ꯂꯟꯆꯦꯟꯕꯒꯤ ꯐꯣꯇꯣꯗꯨ ꯄꯥꯏꯔꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯐꯣꯟꯗꯣ ꯔꯤꯡ ꯂꯥꯛꯏ꯫ ꯂꯦꯛꯁꯤꯅ ꯀꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ "ꯍꯦꯂꯣ." ꯂꯟꯆꯦꯟꯕꯅ ꯇꯞꯅ "ꯕꯦꯝ." ꯂꯦꯛꯁꯤꯅ ꯍꯤꯛ ꯀꯞꯂꯒ "ꯂꯟꯆꯦꯟꯕ, ꯅꯪ ꯎꯗꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ." ꯂꯟꯆꯦꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯅ "ꯕꯦꯝ, ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯥꯎꯗꯕ ꯅꯠꯇꯦ. ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯄꯤꯔꯣ? ꯁꯦ, ꯀꯞꯀꯅꯨꯕ. ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ. ꯑꯩꯅ ꯆꯪꯉꯤꯁꯦ ꯅꯪꯒꯤꯗꯃꯛꯅꯦ ꯕꯦꯝ. ꯁꯦ, ꯀꯞꯀꯅꯨꯀꯣ. ꯇꯣꯛꯑꯣꯁꯦ." ꯂꯦꯛꯁꯤꯅ ꯃꯄꯤꯗꯣ ꯃꯈꯨꯠꯅ ꯇꯩꯊꯣꯛꯅ ꯇꯞꯅ "ꯀꯞꯄꯔꯣꯏꯌꯦ. ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯅꯤꯅ ꯑꯩ ꯀꯞꯄꯔꯣꯏꯌꯦ." ꯂꯟꯆꯦꯟꯕꯅ ꯃꯊ꯭ꯋꯥꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯅꯕ ꯍꯥꯏꯗꯅ ꯐꯥꯒꯤ ꯑꯣꯏꯅ "ꯑꯩ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯗꯈꯩꯅꯦ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯔꯛꯏꯅꯤꯀꯣ. ꯈꯜꯂꯣ ꯑꯩꯅ ꯀꯌꯥꯝ ꯅꯨꯡꯁꯤꯔꯝꯅꯤꯗꯣ." ꯂꯦꯛꯁꯤꯅ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯑꯃꯨꯛꯁꯨ ꯃꯄꯤꯗꯨ ꯇꯞꯅ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯪꯂꯛꯏ, "ꯂꯟꯆꯦꯟꯕ, ꯑꯁꯦꯡꯕ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯅꯦ?" "ꯅꯨꯡꯁꯤ ꯍꯥꯏꯕ." ꯂꯦꯛꯁꯤꯅꯥꯗꯨ ꯃꯗꯨ ꯇꯥꯔꯒ ꯁꯨꯠ ꯀꯞꯄꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯃꯨꯛ "ꯀꯩꯅꯣ ꯕꯦꯝ, ꯅꯪ ꯑꯃꯨꯛ ꯀꯞꯄꯤꯔꯣ? ꯑꯩ ꯁꯥꯎꯔꯛꯇꯣꯔꯦꯀꯣ ꯁꯨꯝ ꯅꯪꯅ ꯀꯞꯄꯒ ꯂꯩꯔꯗꯤ."
ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯤ ꯍꯌꯦꯡ ꯑꯩꯒ ꯁꯤꯈ꯭ꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯔꯦ? ꯂꯦꯛꯁꯤꯅ ꯄꯥꯈꯠꯅ ꯈꯣꯟ ꯈꯔ ꯀꯟꯅ ꯂꯟꯆꯦꯟꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩ ꯈꯥꯡꯕ ꯉꯝꯗꯤꯌꯦ ꯅꯪꯅ ꯁꯤꯔꯗꯤ ꯑꯩꯗꯤ ꯉꯥꯎꯔꯒ ꯆꯠꯇꯧꯕ ꯃꯥꯜꯂꯦ ꯁꯥꯎꯒꯅꯨ ꯀꯞꯄꯔꯣꯏꯒꯦꯕ ꯑꯩ ꯇꯣꯛꯂꯒꯦꯕ ꯃꯔꯝ ꯃꯣꯛꯄꯤꯅꯤꯀꯣ ꯀꯞꯄꯅꯨꯕ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯅꯪ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ ꯄꯥꯗꯣꯏꯅꯦ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤ ꯑꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯌꯥꯔꯦ ꯆꯣ ꯆꯥꯊꯣꯛꯎꯔꯣ ꯆꯠꯂꯣ ꯃꯔꯝ ꯃꯣꯛꯄꯅꯦꯕ ꯆꯥꯅꯤꯡꯗ꯭ꯔꯤꯌꯦ ꯕꯦꯝ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯤ ꯆꯥꯔꯨꯔꯣꯕ ꯅꯪ ꯂꯣꯏꯕꯒ ꯀꯣꯜ ꯇꯧꯔꯛꯑꯣꯕꯀꯣ ꯑꯩ ꯅꯪ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯐꯔꯞ ꯆꯦꯜꯂꯒꯅꯦ ꯃꯃꯥꯗ ꯀꯣꯜ ꯑꯝꯇ ꯇꯧꯍꯧꯒꯦꯕ ꯂꯦꯛꯁꯤꯅꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯥꯔꯨꯔꯒꯦ ꯒꯨꯗ ꯒꯔꯜ ꯑꯗꯨꯅꯤꯗꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯗꯤ ꯍꯧꯈ꯭ꯔꯦ ꯂꯦꯛꯁꯤꯅꯥ ꯂꯟꯆꯦꯟꯕꯒꯤ ꯃꯔꯤꯗꯤ ꯑꯁꯨꯝ ꯆꯦꯟꯈꯠꯂꯛꯏ ꯅꯨꯡꯇꯤꯒꯤ ꯂꯦꯛꯁꯤꯅꯥꯅ ꯂꯟꯆꯦꯟꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯕ ꯇꯨꯝꯗꯕ ꯃꯈꯩ ꯉꯥꯏꯖꯩ ꯂꯟꯆꯦꯟꯕꯅ ꯄꯥꯕ ꯂꯣꯏꯔꯒ ꯐꯣꯟ ꯇꯧꯔꯛꯑꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯂꯟꯆꯦꯟꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯕꯦꯝ ꯂꯦꯛꯁꯤꯅꯥꯁꯨ ꯃꯁꯥꯗꯣ ꯇꯨꯝꯅꯤꯡꯕꯒꯤ ꯃꯨꯟꯊꯔꯛꯇꯨꯅ ꯎꯏꯔꯤ ꯈꯨꯝꯂꯛꯏ ꯄꯥꯕ ꯂꯣꯏꯔꯕꯣ? ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯡꯁꯦ 1 ꯇꯥꯗꯣꯔꯦ ꯑꯗꯣ ꯅꯪꯅ ꯑꯩ ꯋꯥꯅ ꯉꯥꯏꯕꯤꯕꯁꯦ ꯉꯥꯏꯒꯅꯨ ꯅꯪ ꯋꯥꯅꯤ ꯅꯁꯥ ꯁꯣꯛꯀꯅꯤ ꯍꯌꯦꯡꯈꯩꯗꯤ ꯉꯟꯅ ꯑꯗꯨꯝ ꯇꯨꯝꯃꯨꯀꯣ ꯑꯩ ꯄꯥꯈꯠꯂꯦꯕ ꯅꯪ ꯑꯃꯨꯛ ꯅꯥꯔꯛꯀꯗ꯭ꯔꯥꯅ ꯇꯜꯂꯤ ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯅꯦ ꯅꯪ ꯅꯊꯟꯇ ꯋꯥꯕ ꯌꯥꯕ꯭ꯔꯣ ꯄꯨꯝꯅꯃꯛ ꯅꯪ ꯑꯩꯒꯤꯅꯤ ꯑꯩ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯅꯣꯡꯇ ꯇꯥꯗꯅ ꯂꯩꯕ ꯉꯝꯗꯦꯅꯦ ꯃꯤꯠꯁꯦ ꯀꯛꯂꯥ ꯃꯣꯏꯁꯤꯟꯕ ꯌꯥꯗꯦ ꯅꯪꯒꯤ ꯅꯁꯛ ꯎꯕ ꯐꯪꯗ꯭ꯔꯁꯨ ꯈꯣꯟꯖꯦꯜꯁꯤꯗꯤ ꯄꯦꯟꯅ ꯇꯥꯖꯒꯦꯗꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯔꯁꯨ ꯌꯥꯏꯗ ꯑꯩ ꯐꯣꯇꯣꯁꯨ ꯂꯩꯗꯣꯏꯅꯦ ꯑꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯤ ꯚꯤꯗꯤꯑꯣ ꯀꯣꯜꯗꯤ ꯅꯨꯡꯇꯤꯒꯤ ꯇꯧꯅꯒꯨꯝꯁꯤꯗ ꯃꯔꯛꯇ ꯇꯥꯡꯅ ꯎꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯀꯥꯟꯗꯣ ꯑꯗꯨꯗ ꯇꯧꯔꯛꯀꯦꯕ ꯂꯟꯆꯦꯟꯕ ꯃꯗꯨ ꯇꯥꯕꯗ ꯅꯣꯛꯂꯛꯂꯝꯃꯤ ꯑꯗꯨ ꯊꯦꯡꯉꯦ ꯇꯨꯝꯃꯨ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯇꯣꯏꯅꯤꯅ ꯑꯗꯣ ꯄꯥꯕꯨꯡꯗ ꯄꯩꯁꯥ ꯈꯤꯇ ꯊꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯒꯦꯔꯥ ꯀꯌꯥꯅꯣ ꯈꯔ ꯍꯦꯛꯇ ꯑꯁ ꯏꯕꯨ ꯏꯀꯥꯏꯔꯦꯗ ꯍꯥꯏꯃꯟꯗꯅ ꯏꯁ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ ꯑꯩ ꯊꯥꯔꯛꯀꯦ ꯏꯕꯨꯡꯉꯣ ꯑꯩ ꯑꯦꯀꯥꯎꯟꯗꯒꯤ ꯑꯗꯨꯝ ꯗꯦꯗꯤꯗ ꯍꯥꯏꯗ꯭ꯔꯁꯨ ꯍꯣꯏꯅꯦ ꯑꯩ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯕꯦꯡꯒꯤ ꯄꯩꯁꯥꯁꯤꯡꯁꯦ ꯂꯣꯏ ꯁꯤꯡꯕꯤꯅꯤꯗ ꯂꯦꯛꯁꯤꯅꯥ ꯑꯃꯨꯛ ꯃꯁꯥꯏꯗꯨ ꯐꯠ ꯀꯥꯝꯈꯠꯂꯒ ꯅꯪꯉꯣꯟꯗ ꯁꯤꯡꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯝꯕ ꯅꯕꯨꯛ ꯁꯤꯡꯗꯕꯗꯣ ꯇꯧꯔꯛꯀꯅꯣ ꯈꯪꯉꯕ ꯑꯗꯣ ꯇꯨꯝꯕ ꯌꯥꯔꯦ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯠ ꯇꯨꯝꯃꯨꯀꯣ ꯅꯪꯁꯨ ꯁꯣꯝꯗꯅ ꯀꯣꯂꯦꯖꯇ ꯑꯦꯂꯤꯅꯥꯒ ꯑꯦꯗꯤꯁꯟꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯣꯂꯦꯖꯀꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯊꯥꯔꯤꯕ ꯐꯥꯟ ꯄꯔꯤꯡ ꯐꯝꯐꯝꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯦꯗꯤꯁꯟꯅ ꯆꯦꯜꯂꯁꯤ ꯀꯨꯏꯅ ꯂꯩꯔ ꯀꯩꯗꯧꯅꯗꯣꯏꯅꯣ ꯍꯥꯏꯅ ꯀꯟꯅ ꯇꯛꯂꯝꯃꯤ ꯌꯥꯔꯦꯀꯣ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯆꯦꯜꯂꯁꯤ ꯀꯥꯏꯅ ꯑꯩ ꯁꯥꯎꯔꯛꯇꯣꯏꯅꯤꯀꯣ ꯅꯪ ꯐꯥꯒꯤꯗꯩ ꯑꯁ ꯍꯧꯖꯤꯛ ꯌꯥꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ 3rd ꯁꯦꯝ ꯌꯧꯔꯦ ꯑꯗꯣ ꯃꯈꯥꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯩ ꯄꯨꯟꯅ ꯑꯗꯨꯝ ꯇꯝꯃꯤꯟꯅꯔꯁꯦ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯤꯁꯤꯕꯣ ꯀꯩꯒꯤꯅꯣꯕ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯉꯥꯏꯉꯝꯗꯕ ꯅꯠꯇꯦꯕ ꯅꯪꯁꯤꯕꯤ ꯅꯪꯁꯦ ꯏꯅꯥꯛꯇ ꯊꯝꯅꯤꯡꯂꯕꯗꯣ ꯃꯤꯒꯤ ꯑꯣꯏꯈꯤꯗ꯭ꯔꯅꯅꯦ ꯌꯥꯝ ꯄꯥꯈꯠꯂꯕꯗꯣ ꯑꯦꯂꯤꯅꯥ ꯅꯣꯛꯂꯒ ꯏꯁ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯕꯉꯣ ꯅꯪꯇꯒꯤꯅꯤ ꯀꯅꯥꯝꯇꯒꯤ ꯅꯠꯇꯦꯀꯣ ꯄꯥꯈꯠꯀꯅꯨ ꯈꯝꯕꯟꯖꯥꯎ ꯑꯁꯦꯡꯕꯅꯤ ꯅꯪ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯑꯦꯂꯤꯅꯥꯗꯣ ꯃꯃꯤꯠ ꯑꯔꯩꯕ ꯃꯈꯩ ꯂꯧꯊꯣꯛꯇꯨꯅ ꯑꯩꯕꯨ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯒꯤ ꯇꯥꯏꯞꯇ ꯅꯪꯅ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ ꯕꯨꯡꯉꯣ ꯄ꯭ꯔꯤꯇꯝꯗꯣ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯂꯒ ꯀꯩꯅꯣ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯏꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯔꯝꯃꯤꯁꯤꯅ ꯑꯦꯂꯤꯅꯥꯗꯣ ꯄ꯭ꯔꯤꯇꯝ ꯂꯥꯛꯑꯝꯕꯗꯨꯗ ꯇꯥꯔꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯏꯀꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯔꯒ ꯀꯩꯝ ꯅꯠꯇꯦꯗ ꯁꯨꯝ ꯑꯦꯗꯤꯁꯟꯅ ꯑꯃꯨꯛ ꯁꯨꯝ ꯈꯠꯅꯕꯤ ꯍꯧꯕꯤ ꯁꯥꯟꯅꯔꯝꯕꯅꯤꯗ ꯚꯥꯏ ꯆꯠꯂꯁꯦ ꯍꯥꯏꯔꯣ ꯀꯩꯅꯣꯝꯇꯗꯤ ꯆꯥꯔꯨꯈꯤꯁꯤꯗꯅ ꯌꯥꯔꯦ ꯑꯩ ꯉꯁꯥꯏꯗꯩ ꯅꯣꯏꯅꯤ ꯉꯥꯏꯕꯗꯅꯦꯀꯣ ꯀꯣꯐꯤ ꯀꯞ 3 ꯁꯨꯔꯦ ꯊꯛꯂꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯑꯦꯗꯤꯁꯟꯒꯤ ꯃꯅꯥꯀꯣꯡꯗ ꯇꯞꯅ ꯅꯣꯟꯊꯗꯨꯅ ꯏꯁꯤꯡ ꯁꯥꯐꯝꯁꯦ ꯍꯧꯕ꯭ꯔꯥ ꯈꯪꯗꯦ ꯃꯤꯅꯥꯏ ꯅꯠꯇꯨ ꯅꯣꯏ ꯑꯅꯤꯒꯤꯅꯦ ꯔꯣꯃꯥꯟꯁ ꯂꯣꯏꯕ ꯉꯥꯏꯕꯗ ꯑꯦꯗꯤꯁꯟ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯄ꯭ꯔꯤꯇꯝꯒꯤ ꯋꯥꯗꯨꯗ ꯑꯦꯂꯤꯅꯥ ꯉꯛꯅ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯅꯣꯛꯏꯗꯨꯅ ꯑꯩꯁꯨ ꯈꯔ ꯅꯣꯛꯆꯒꯦ ꯀꯩꯅꯣ ꯋꯥꯔꯤ ꯑꯃꯅꯤꯗ ꯑꯗꯨꯗꯤ ꯊꯣꯛꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯣꯏꯅꯦ
ꯑꯦꯂꯤꯅꯥꯅ ꯊꯣꯛꯂꯁꯦ ꯌꯥꯔꯦ ꯀꯩꯅꯣ ꯄ꯭ꯔꯤꯇꯝꯁꯦ ꯌꯥꯝ ꯋꯥꯔꯧꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯋꯥꯔꯧꯗꯦꯗ ꯁꯤꯡꯒꯜ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯔꯥꯜꯅꯦ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯀꯣꯂꯦꯖ ꯒꯦꯠ ꯂꯣꯝꯗ ꯊꯣꯛꯃꯤꯟꯅꯔꯛꯏ ꯑꯦꯗꯤꯁꯟꯅ ꯑꯦꯂꯤꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯦꯂꯤꯌꯥ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯂꯤꯟꯗꯥꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯑꯦꯂꯤꯅꯥꯁꯨ ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯂꯤꯟꯗꯥ ꯑꯣꯏꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗ ꯃꯥꯁꯨ ꯃꯥꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯠꯂꯒ ꯂꯤꯟꯗꯥꯕꯨ ꯀꯧꯔꯝꯃꯤ ꯂꯤꯟꯗꯥꯁꯨ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯚꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯣꯏꯕꯣ ꯑꯦꯂꯤꯅꯥꯅ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯁꯨꯝ ꯀꯣꯏꯕ ꯂꯥꯛꯑꯝꯃꯤꯅꯦ ꯑꯩꯈꯣꯏ ꯍꯦꯔꯣꯒ ꯏꯀꯥꯎꯕ ꯀꯥꯎꯏꯅꯦ ꯑꯦꯗꯤꯁꯟ ꯇꯨ ꯈꯪꯅꯧꯋꯣ ꯃꯥ ꯔꯥꯀꯦꯁꯁꯨ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯇꯨꯅ ꯑꯩ ꯔꯥꯀꯦꯁ ꯑꯦꯗꯤꯁꯟꯁꯨ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯍꯦꯂꯣ ꯑꯩꯅ ꯑꯦꯗꯤꯁꯟ ꯑꯩꯒꯤꯅ ꯄ꯭ꯔꯤꯇꯝ ꯑꯁꯨꯝꯅ ꯃꯊꯪ ꯈꯨꯠ ꯁꯣꯛꯅꯔꯝꯃꯤ ꯑꯦꯂꯤꯅꯥ ꯂꯤꯟꯗꯥꯗ ꯈꯨꯅꯤꯡꯅ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯁꯦꯁ ꯃꯤ ꯃꯆꯥꯗꯤ ꯌꯥꯗꯦꯀꯣ ꯂꯣꯟꯅꯒ ꯇꯧꯗꯅ ꯂꯤꯟꯗꯥꯁꯨ ꯅꯣꯛꯂꯒ ꯈꯪꯅꯕ ꯀꯨꯏꯗ꯭ꯔꯤꯕꯦꯝꯃ ꯑꯗꯨꯏꯅꯤ ꯃꯁꯛꯁꯤꯗꯤ ꯈꯪꯖꯔꯦ ꯑꯗꯣ ꯀꯩꯅꯣꯝꯃ ꯆꯥꯔꯨꯁꯦ ꯍꯥꯏꯕꯨ ꯂꯤꯟꯗꯥꯅ ꯉꯁꯤꯗꯤ ꯆꯥꯔꯔꯣꯏꯁꯤ ꯊꯕꯛ ꯑꯊꯨꯕ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯑꯦꯂꯤꯅꯥꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯅꯣꯏꯁꯨ ꯐꯖꯅ ꯆꯥꯊꯣꯛꯎꯔꯣꯀꯣ ꯅꯣꯡꯃ ꯐꯖꯅ ꯄꯨꯟꯁꯤ ꯍꯣꯔꯦꯟ ꯆꯥ ꯇꯧꯔꯛꯀꯦ ꯋꯥꯆꯞ ꯄꯥꯏꯔꯛꯎꯗꯅ ꯑꯗꯨꯝ ꯄꯥꯏꯖꯩꯌꯦ ꯏꯕꯦꯝꯃ ꯅꯪ ꯅꯝꯕꯔꯕꯨ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯂꯤꯟꯗꯥꯅ ꯑꯩ ꯅꯝꯕꯔ ꯑꯅꯧꯕ ꯑꯃ ꯁꯤꯜꯂꯤ ꯑꯗꯨꯏꯅꯤ ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯇꯦꯛꯁ ꯇꯧꯔꯛꯑꯒꯦꯀꯣ ꯅꯪꯒꯤꯗꯤ ꯌꯥꯎꯔꯤꯕꯅꯤ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯗꯤ ꯏꯌꯥꯗ ꯌꯥꯖꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛꯂꯝꯃꯤ ꯂꯤꯟꯗꯥꯁꯨ ꯅꯣꯛꯂꯒ ꯔꯥꯀꯦꯁꯀ ꯄꯨꯟꯅ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯂꯤꯅꯥꯅ ꯑꯦꯗꯤꯁꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯤ ꯊꯦꯡꯉꯤ ꯄ꯭ꯔꯤꯇꯝ ꯅꯪ ꯑꯁꯣꯝꯗ ꯍꯥꯏꯔꯝꯃꯨꯀꯣ ꯑꯩ ꯃꯥ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯂꯒꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯂꯦꯞꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤನ ꯃꯤꯅꯤꯠꯇꯒꯤ ꯄꯨꯡꯗꯒꯤ ꯅꯣꯡꯃꯗꯒꯤ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯂꯟꯆꯦꯟꯕꯁꯨ ꯂꯦꯛꯁꯤꯅꯥꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯅ ꯂꯣꯏꯁꯤꯟꯅꯔꯤ ꯂꯦꯛꯁꯤꯅꯥ MA ꯇꯝꯊꯅꯕ ꯑꯦꯟꯇ꯭ꯔꯥꯟꯁ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯈꯔ ꯍꯣꯠꯅꯔꯝꯃꯤ ꯂꯟꯆꯦꯟꯕꯁꯨ ꯃꯔꯛꯇ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯕꯤꯗ ꯃꯍꯥꯛꯅ ꯄꯥꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯏꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯅ ꯀꯣꯆꯤꯡ ꯌꯥꯎꯔꯛꯄꯅꯦ ꯃꯁꯥꯅ ꯊꯋꯥꯏ ꯌꯥꯎꯖꯕꯅꯦ ꯃꯁꯥꯒꯤ ꯈꯔꯒ ꯂꯥꯏꯔꯤꯛ ꯐꯅ ꯍꯧꯖꯔꯛꯄꯅꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ UPSCꯒꯤ ꯑꯦꯛꯖꯥꯝꯁꯨ ꯃꯊꯪ ꯄꯤꯔꯝꯃꯤ ꯍꯣꯠꯅꯕ ꯀꯟꯕꯁꯤꯡꯒꯤꯗꯤ ꯂꯩ ꯍꯥꯏꯕꯒꯨꯝ ꯄ꯭ꯔꯤꯂꯤꯝꯁ ꯃꯦꯟꯁ ꯃꯊꯪ ꯐꯥꯎꯔꯝꯃꯤ ꯅꯣꯡꯃ ꯂꯟꯆꯦꯟꯕ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯍꯦꯂꯣ ꯏꯃꯥ ꯍꯦꯂꯣ ꯏꯕꯨꯡꯉꯣ ꯀꯩ ꯍꯥꯏꯒꯦꯅꯦ ꯅꯪꯕꯣ ꯏꯃꯥ ꯍꯟꯗꯛ ꯊꯥꯁꯤꯗ ꯊꯣꯔꯛꯑꯅꯤꯌꯦ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯦ ꯏꯟꯇꯔꯚ꯭ꯌꯨꯁꯨ ꯄꯤꯗꯧꯗ ꯉꯥꯏꯔꯦ ꯂꯩꯕꯥꯛ ꯂꯩ ꯍꯔꯥꯎꯅ ꯐꯔꯦꯗ ꯏꯆꯥ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕ ꯐꯔꯦ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯍꯥꯏꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯤꯕ ꯏꯃꯥ ꯍꯟꯗꯛꯀꯤ ꯇꯥꯡ 10ꯗ ꯇꯥꯏꯌꯦ ꯑꯗꯣ ꯑꯩ ꯇꯥꯔꯤꯛ 15 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯣꯔꯛꯑꯒꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯏꯟꯇꯔꯚ꯭ꯌꯨꯗꯨꯁꯨ ꯃꯥꯏ ꯄꯥꯛꯅꯕ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ ꯄꯥꯕꯨꯡ ꯈꯣꯏꯗꯨꯁꯨ ꯄꯥꯎꯆꯦ ꯑꯝꯇ ꯍꯥꯏꯈꯤꯒꯦ ꯍꯣꯏ ꯊꯝꯃꯣ ꯃꯆꯥꯅꯨꯄꯥꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯂꯩꯗꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯏꯆꯥ ꯂꯥꯛꯑꯅꯤꯗ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯁꯩꯇ ꯑꯩ ꯏꯆꯥ IAS ꯑꯣꯐꯤꯁꯔ ꯀꯥꯏꯗꯣ ꯑꯣꯏꯗꯧꯔꯕꯅꯤꯀꯣ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯆꯥꯅ ꯃꯥꯏ ꯄꯥꯛꯄ ꯑꯆꯧꯕ ꯑꯣꯐꯤꯁꯔ ꯑꯣꯏꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯕꯒꯨꯝ ꯂꯩꯕꯥꯛ ꯂꯩꯁꯨ ꯏꯪꯈꯣꯜꯗ ꯅꯥꯄꯤ ꯐꯣꯏꯔꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯃꯆꯥꯅ ꯑꯣꯐꯤꯁꯔ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯅꯤ ꯈꯟꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯂꯤꯂꯤꯁꯨ ꯂꯩꯕꯥꯛ ꯂꯩꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯅꯣꯛꯄꯗꯨ ꯎꯕꯗ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯂꯩꯗꯤ ꯀꯧꯔꯤꯕꯒꯗꯨ ꯑꯃꯠꯇ ꯇꯥꯕꯤꯔꯝꯗꯦ ꯃꯥꯕꯣꯛ ꯇꯥꯗꯦꯅꯦ ꯃꯥꯕꯣꯛ ꯂꯩꯕꯥꯛ ꯂꯩꯗꯤ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯂꯤꯂꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯁꯥꯗ ꯄꯥꯏꯔꯒ ꯀꯧꯔꯛꯏ ꯃꯥꯕꯣꯛ ꯂꯩꯕꯥꯛ ꯂꯩꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯩꯃ ꯂꯤꯂꯤꯌꯥ ꯃꯥꯕꯣꯛꯇꯤ ꯏꯆꯥ ꯂꯥꯛꯄꯒ ꯈꯪꯉꯨꯗ꯭ꯔꯦꯅꯦꯍꯦ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯁꯨꯝ ꯆꯨꯝꯅ ꯂꯥꯛꯄꯅꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯃꯥꯕꯣꯛꯅ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯅꯣꯛꯏꯗꯨꯕꯣ
ꯂꯩꯕꯥꯛ ꯂꯩ ꯃꯁꯥꯗ ꯂꯤꯂꯤ ꯔꯣꯝꯗ ꯈꯔ ꯅꯛꯁꯤꯜꯂꯛꯂꯒ ꯂꯤꯂꯤ ꯅꯪ ꯗꯥꯂꯟꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯛꯑꯅꯤꯗꯣ ꯏꯆꯥꯒꯤ ꯂꯤꯂꯤ ꯈꯪꯅꯤꯡꯅ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯃꯥꯕꯣꯛ ꯅꯠꯇꯦ ꯗꯥꯂꯟꯗꯣ ꯊꯣꯔꯛꯇꯣꯔꯕ꯭ꯔꯥꯕ ꯊꯣꯔꯛꯑꯅꯤꯌꯦ ꯍꯟꯗꯛ ꯊꯥꯁꯤꯗ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯏꯆꯥꯗꯣ ꯎꯗꯕ ꯆꯍꯤ 4-5ꯁꯦ ꯏꯆꯥ ꯌꯥꯎꯗꯅ ꯂꯩꯕꯗ ꯑꯩꯅ ꯀꯌꯥꯝ ꯋꯥꯖꯕ ꯑꯌꯥ ꯑꯁꯦꯡꯀꯤꯔꯣ ꯃꯥꯕꯣꯛ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯗꯤ ꯗꯥꯂꯟꯗꯣ ꯎꯗꯕ ꯀꯨꯏꯃꯟꯗꯅ ꯃꯁꯛꯄꯨ ꯀꯥꯎꯔꯦꯕꯣ ꯂꯩꯕꯥꯛ ꯂꯩꯁꯨ ꯅꯣꯛꯂꯒ ꯃꯈꯨꯠ ꯑꯣꯏꯅ ꯂꯤꯂꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯒ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ 12 ꯂꯣꯏꯔꯛꯑꯦꯗꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯏꯆꯥꯁꯨ ꯅꯪꯒꯤ ꯗꯥꯂꯟꯅꯅꯦ ꯃꯁꯛ ꯈꯪꯉꯣꯏꯗꯣꯏ ꯄꯣꯠꯅꯤꯗ ꯂꯩꯁꯥꯕꯤ ꯐꯥꯔꯝꯕꯁꯤꯗ ꯂꯤꯂꯤ ꯏꯀꯥꯏꯔꯗꯨꯅ ꯏꯁ ꯃꯥꯕꯣꯛ ꯈꯪꯅꯤ ꯀꯩꯁꯨ ꯑꯩ ꯀꯩꯁꯨ ꯂꯩꯁꯥꯕꯤꯒ ꯐꯥꯖꯗꯦꯀꯣ ꯂꯩꯕꯥꯛ ꯂꯩ ꯑꯃꯨꯛ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯌꯥꯔꯦ ꯌꯥꯔꯦ ꯑꯃꯨꯛ ꯁꯣꯔ ꯁꯥꯅ ꯍꯣꯟꯊꯔꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯥꯕꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯃꯥꯕꯣꯛꯅꯦ ꯉꯥꯃꯣꯛ ꯂꯩꯔꯒꯅꯦ ꯅꯣꯏꯗ ꯂꯥꯛꯀꯦꯀꯣ ꯅꯃꯥꯒꯁꯨ ꯎꯅꯔꯒꯦ ꯍꯣꯏꯕ ꯑꯗꯣ ꯗꯥꯂꯟꯗꯣ ꯃꯥꯒꯤ UPSC ꯑꯦꯛꯖꯥꯝꯗꯣ ꯊꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯥꯕꯣꯛꯅ ꯌꯥꯝ ꯍꯔꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯥꯕꯣꯛ ꯍꯣꯏꯅꯦ ꯂꯣꯏꯔꯦꯅꯦ ꯀꯔꯤꯌꯦꯒꯦ ꯃꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯑꯗꯨꯈꯛ ꯉꯥꯏꯔꯦꯌꯦ ꯑꯗꯨꯕꯨꯔꯣ ꯅꯣꯏ ꯗꯥꯂꯟꯗꯣ IAS ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯅꯤꯌꯦ ꯑꯁꯦꯡꯕꯩꯔꯣ ꯃꯥꯕꯣꯛ ꯂꯤꯂꯤꯗꯣ ꯍꯔꯥꯎꯅ ꯐꯟ ꯐꯟ ꯆꯣꯡꯉꯤ ꯂꯩꯕꯥꯛ ꯂꯩꯁꯨ ꯅꯣꯛꯂꯒ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯛꯑꯣ ꯃꯥꯕꯣꯛꯀꯅꯦ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯉꯥꯃꯣꯛ ꯀꯕꯣꯛ ꯑꯆꯥꯄꯣꯠꯅꯦ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯏꯆꯥ ꯂꯟꯖꯦꯟꯕ IAS ꯑꯣꯏꯗꯧꯔꯅꯤꯅꯦ ꯄꯥꯎ ꯆꯦꯜꯂꯨꯁꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯋꯥꯅ ꯌꯣꯛꯆꯕ ꯏꯆꯥꯗꯣ ꯉꯁꯤꯗꯤ ꯑꯣꯐꯤꯁꯔ ꯑꯣꯏꯗꯧꯔꯦ ꯍꯥꯏꯗꯅꯅꯦ ꯃꯌꯥꯝ ꯃꯥꯡꯗ ꯃꯥꯕꯣꯛꯅꯅꯦ ꯂꯦꯟꯅꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯤꯂꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯑꯆꯥꯄꯣꯠ ꯌꯦꯜꯂꯤ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯃꯁꯛꯇꯨ ꯈꯪꯍꯟꯗꯅ ꯃꯆꯥꯕꯨ ꯃꯅꯤꯡ ꯊꯨꯡꯅꯕꯇ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯤ ꯃꯆꯥꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯔꯛꯄꯗꯨꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯂꯟꯆꯦꯟꯕꯒ ꯂꯤꯛꯁꯤꯅꯥꯒ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯅꯪ MUꯗ ꯆꯠꯂꯗꯣꯏꯔꯣ ꯆꯠꯇꯣꯏꯅꯤ ꯗꯤꯗꯤ ꯉꯥꯏꯔꯤꯌꯦ ꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒꯦ ꯇꯧꯕꯅꯤ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯌꯥꯔꯛꯇꯗꯅ ꯉꯔꯥꯡꯗꯣ ꯋꯥꯔꯛꯁꯣꯞꯇ ꯊꯝꯃꯝꯃꯤ ꯑꯗꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂꯒ ꯏꯔꯥꯡ ꯇꯧꯗꯅ ꯅꯨꯄꯥ ꯅꯍꯥꯒꯅꯦ ꯒꯥꯒ ꯌꯧ ꯇꯧꯗꯅ ꯂꯩꯒꯅꯨꯀꯣ ꯏꯁ ꯑꯩꯕꯨ ꯑꯗꯨꯃꯥꯏ ꯌꯥꯝ ꯇꯧꯒꯗꯧꯅ ꯏꯕꯨꯡꯉꯣ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯏꯁꯦ ꯅꯣꯡꯃꯇꯅꯦ ꯅꯨꯄꯥ ꯑꯃꯇꯗꯅꯦ ꯃꯤꯠꯆꯤꯅ ꯍꯪꯒꯠꯅꯒ ꯌꯦꯡꯖꯔꯛꯇ꯭ꯔꯤ ꯅꯪ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯑꯩꯒꯤ ꯁꯛꯁꯦ ꯎꯍꯜꯂꯔꯣꯏ ꯈꯟꯗꯅ ꯃꯥꯏꯁꯤꯗ ꯃꯨꯁꯂꯤꯝ ꯅꯨꯄꯤꯗꯧꯅꯅꯦ ꯁ꯭ꯀꯥꯔꯐ ꯑꯃ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩꯔꯛꯏꯁꯦ ꯆꯍꯤ 5 ꯍꯥꯏꯔꯛꯑꯕꯅꯦ ꯈꯜꯂꯣ ꯏꯁ ꯑꯁꯦꯡꯕꯒꯤꯔꯣ ꯑꯩꯁꯦ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯃꯤꯅ ꯑꯩꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯀꯥꯏꯅꯒꯅꯦ ꯍꯥꯏꯅꯕ ꯌꯥꯎꯔꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯝꯇꯒꯤ ꯋꯥ ꯂꯧꯗꯦ ꯂꯧꯁꯨ ꯂꯧꯔꯣꯏ ꯅꯨꯡꯁꯤꯕꯅ ꯑꯗꯣ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯑꯇꯩ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯂꯒ ꯏꯟꯇꯔꯚ꯭ꯌꯨꯗ ꯂꯩꯍꯧꯔꯗꯤ ꯑꯁ ꯑꯩꯗꯤ ꯃꯊꯪ ꯆꯍꯤ ꯑꯃꯨꯛ ꯉꯥꯏꯕ ꯉꯝꯃꯔꯣꯏꯀꯣ ꯅꯁꯛꯀꯗꯣ ꯂꯣꯏ ꯀꯧꯁꯤꯜꯂꯛꯑꯦꯕ ꯏꯁ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯇꯧꯅꯔꯤꯗꯨꯗꯤ ꯐꯣꯇꯣ ꯊꯥꯅꯔꯤ ꯁꯤꯗꯕꯨ ꯑꯩ ꯀꯥꯎꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯤꯡꯅꯔꯛꯏꯀꯣ ꯏꯁ ꯆꯤꯡꯅꯕꯤꯌꯨ ꯍꯥꯏꯗꯤꯀꯣ ꯐꯣꯇꯣꯒ ꯑꯁꯦꯡꯕꯒꯅꯦ ꯌꯥꯝ ꯈꯦꯠꯅꯕꯅꯦ ꯏꯕꯨꯡꯉꯣ ꯅꯁꯛꯇꯣ ꯂꯥꯏꯐꯇ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯀꯨꯏꯗ꯭ꯔꯦꯗꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇ ꯉꯥꯏꯔꯤꯁꯤꯗꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯨꯗ ꯑꯃꯨꯛ ꯄꯥꯈꯠꯂꯛꯏꯕ ꯑꯩꯒꯤꯁꯦ ꯍꯌꯦꯡ IAS ꯀꯥꯏꯗꯣ ꯑꯣꯏꯈ꯭ꯔꯒ ꯑꯩ ꯑꯃꯨꯛ ꯍꯨꯟꯗꯣꯛꯂꯝꯃꯒ ꯑꯇꯣꯞꯄ ꯑꯃꯨꯛ ꯂꯧꯈꯤꯗ꯭ꯔꯥꯅ ꯂꯟꯆꯦꯟꯕ ꯅꯣꯛꯂꯒ ꯇꯞꯅ ꯕꯦꯝ ꯑꯩꯁꯦ ꯀꯅꯥꯝꯇ ꯍꯟꯅ ꯌꯦꯡꯗ꯭ꯔꯕꯅꯤꯀꯣ ꯅꯪꯈꯛ ꯅꯠꯇꯅ ꯑꯩꯅ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯃꯟꯗꯅꯅꯦ ꯅꯪꯁꯦ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯜꯂꯒ ꯊꯃꯣꯏ ꯃꯅꯨꯡꯁꯤꯗ ꯂꯦꯡꯗꯅ ꯊꯝꯂꯁꯤꯔ ꯐꯥꯎꯕ ꯈꯜꯂꯤ ꯑꯩꯗꯤ ꯏꯁ ꯑꯁꯦꯡꯕꯩꯔꯣ ꯂꯟꯆꯦꯟꯕ ꯑꯁꯦꯡꯕꯒꯤꯅꯤ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯟꯆꯦꯟꯕꯅ ꯃꯤꯡ ꯀꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅ ꯇꯥꯕꯗꯁꯨ ꯅꯪꯒꯤ ꯑꯐꯥꯎꯕꯤ ꯅꯦꯆꯔꯗꯣ ꯑꯗꯨꯝ ꯃꯥꯜꯂꯒ ꯂꯩ ꯑꯗꯣ ꯂꯦꯛꯁꯤꯅ ꯈꯪꯁꯤꯟꯅꯗꯅ ꯑꯗꯣ ꯀꯩꯗꯧꯔꯕ ꯗꯗꯥ ꯀꯧꯋꯣꯕ ꯕꯦꯝ ꯅꯠꯇ꯭ꯔꯒ ꯗꯥꯂꯟ ꯀꯧꯔꯁꯨ ꯌꯥꯏꯌꯦ ꯏꯁ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯂꯟꯆꯦꯟꯕ ꯑꯣ ꯂꯟꯆꯦꯟꯕ ꯑꯃꯨꯛꯀꯁꯨ ꯂꯛꯅꯗꯨꯅ ꯀꯟꯅ ꯀꯧꯁꯤꯜꯂꯦ ꯂꯟꯆꯦꯟꯕꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯃꯤꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯒ ꯐꯥꯒꯤ ꯇꯥꯊꯣꯛꯄꯁꯤ ꯇꯧꯅꯨ ꯍꯥꯏꯔꯕꯅꯦꯕ ꯑꯩꯅ ꯀꯧꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯧꯔꯒꯦ ꯍꯌꯦꯡ ꯅꯪꯅ ꯊꯣꯔꯛꯑꯒ ꯀꯧꯒꯦ ꯅꯪ ꯊꯣꯔꯛꯄ ꯅꯨꯃꯤꯠꯇꯅꯦ ꯑꯦꯌꯔꯄꯣꯔꯠꯇ ꯉꯟꯇꯥꯅ ꯂꯥꯛꯑꯒꯅꯦ ꯅꯪ ꯍꯦꯛ ꯎꯕꯒꯅꯦ ꯀꯧꯔꯛꯀꯦꯀꯣ
Nang sidiba adoidi nang akoida ai lakpoina ngairamo mi airport lakduini kaino lakano bem yumda dum ngairamo ko akoi yumda adum leiramo nang yumdaga amuk halallarroidabane kaige akoida dum leirase haiba chakado nang thongo ai chageba aduga akoi lekai miyamdo aduso achapot yenseba aina thongbodo haudi haureko ado ai thongdi thongamge Thamage ko de mingo waido kaungo Kauriye kaucheroye ai say hagi ba wang hang pinida ai leksina ni kaino leksina thokjo Si haire ga magi masaido kam khatlami lanchen manok laga Kangjai nang na sai kambido ujaba phangdre ne ko hoi dai ayeng thora ga pena yeng la ka loi re ko phare ado thamage ko Leksina du harauna mathanta nok laga masin de sonjerami Dada Mahik thorakpaga pena mangina kongdo pendri fao dada gauragi aduga moile kai gi mayamda ibani pona achapot ka minaraba as kandida achapot ka do ai leraga lo thamjilagi dai malado jaksa si hairaga machado irubadagi masam khalaki gi hairam laga sukthok thorak tabaduda kaubalak-lami bem oh bem la one henangbo jakse saringai sida chahurasida nangbo Leksina na tahongdraduna Mama kai haibano Aima chak jarasi haibani ni he nang university chatni do noi didi chatkrene nang thoklak mandabaduda Mami ai su chaningje horan halaga charaoina walage didi loi hore haibana tro chatna batawrage aiso chakho mama ni di charaga chaludana nangba aduna di phane ai di koiruye class thangna na ani khak lei aduga adum loire hala adogune aduga nati Noi babungdi office atkrani nang muna thanda halakpa yaduro yanida auto da adum halage bare dudi thoro ogo Leksina table da leiriba bag tu yalaga cupboard ta gi scarf ama lokthoklaka mamai du loina kupsilami madu ubada malana kainu ne he ngan ke gari macha da chatpagi scarf yetpani ngasidi nang babunga achawala chatawni sida so mo scarf yeliduba Leksina na kai sukhandana Ho achawbada chatkira machada chatkira aidi dum yele ima khangdriba eme tamba hobadai adum yela asiba aima khangini he aduda nungsa sadawaso natti haibanida as aduina deba ho nachagi phajaba sakse mingon utri ni khanglabo natredi nayanu pana thoklakdringai aibo atopa nupana bhagradi kana gi mangjabano aima angawbisidi masini ngang thorapasidiba Leksina sunoklaga thoraklami malaso matungli inaraklami mapa machana gari thodokduna thokrabada getu lonsilamlaga imungda janghawi lambida ibohalna bem lanjen badubo paisa nungsaga kai kamai tawi hairakene dede magi interview nangna ba haidana aina ngarangdo adum dede da haidabida aingonda gi hapkre aingonda ko hairaklasu yabadubo Yanida aina habaso chakmana dro ayeng aigi yaudраga didi sum lawdo leirasiba amhanida Ohoi bare ado nang horen halakpagidi kamdodore driver ama thara u haibra Yanida line da sum halage horendi yam thingdo sanati gasidi Ohoi adodi aisu horene office kuma aga namagane ngakdang itei maliba goida chalusirana khali yaradi pabung sangalakpa yaida Asumna mapa majado wari sana lakpana MU yausilaktana Leksina du lehaurami